Kumja lising amaga chanipan maudra mathoida thokiba Anglo Manipuri Wargi Lanfam Singda Thawaina Ponthapi Kraba Athouba Ipa Ipu Singgi Mathauna Maringjel Makhoigi Mama Leipak pu nungsizebagi wakalon adubu nauhongdana ningsingduna Chahi khudingi leptana pangthokuna lakliba Athouba Singgi Numit Petroiste handak chahigi oinasu Joint Students Co-ORDINATION Committee Jscc na sinduna 13 August lisinganiga kunmanga gi tungi mirolda Khanghanduna Hogadakliba Mirol Asibu Meraiba Maramdam Nungsibagi Yumpam Tolhanabagi Wakalonda Lamdam Asida Ladiba School Amasung College Kuding Magna Petroiste Gitaramasi Pangtok Piduna Athouba Singgi Maphamda Ikai Kumnaba Utpinaba Amadi Tauramasiga Mari Lainana Laipak Ningba Isai Saideng Natingba Pangtok Tuna Mahairoi Singgi E Tongda Athouba Singgi Numit Petroiste Asibu Chuhannaba Athouba Singgi Matik Mathauna Maraiba Nungsibagi Wakalon Adu Ngasigi mirolna matau tamjaba ngamna bahotna biu haina Jscc na appeal Tourakli